Engineer amagi yamna nungayba wari ama taminasi. Engineer ama United States of America gi thabak thadok amaga India da halakaga sanbi kun laiki. Hauzik mahaki sangom gi brand na talibasi 44 crore ni. Fazarba punsi hongba yaba wari asi tadringaida like maset ama subscribe matan ama tawbiramu. Pharai haurasi middle class imung singda pokpa singi manglangum Kishore Indukiri hairiba nupa si lairik tamduna US da thabak tawba pamki. Mahak master amasung PhD Polymer Science ta University of Massachusetts Amherst loisinki aduga Intel da thabak tawrami. Adubu hairiba thabak asi sahi taruk tawraba matungda mahakna taseng na pamjabasi lau singu bani haibasi khalakhi. Mahakki yumlomdana India gi Karnataka da lam khar laijai. Kishorna labukta chattuna laumi singa wari sanai. Mahakna haikhi aina thabak toktuna aigi lau singu gi lambida hanjillage haibasi ai warep laure. Hyderabad ta hanbakanda asengba sangomsi ahongba laiba ngamba mamalda phangphamsi option kaya laite. Aigi isanupa amasung imung khakkinatana Hyderabad ta ahongba ama purakningammi. Masina mahakpu sangomgi farm ama haudokningbagi ithil pirammi. 2012 ta mahakna san amom kun Coimbatore dagi laiki aduga sangomgi farm ama Hyderabad ta hangki. Kishorna sangom asi consumer singi subscription basis ta supply torami amasung mahakki lalon itik adu saukhatpa horakhi. 2006 ta mahakki farm asi Seeds Farm haina masanipa Siddharth ki ming lauduna register tawki. Ngasidi farm asida mi chama kun thabak suduna customer lising tara henbada nungtigi sangom supply tawri. Mamangi sahida business asidagi lupa crore 44 turnover pangki. Mahakna haiki ahan bagi san kun adudagi thokpa sangom aduna customer singda sangom direct yolami. Nong magi miyoy bagi numit horakpada sa natraga kopi thaki aduna sangom si ayuki pung taruk ta yaudaba yade. Aduna sansi ay koina pung mari da sangom sumami. Ngasidi dukan mayam gasu ling tawray. Handaki sahi sidi Hyderabad amasung Bengaluru gi district amasung city masing hen hapsinge haina kannari. Asum tawna lairik laisu hairaba foreign da lairik tamba nupa aduna mayumda halaktuna sangom gi business tawraga crore tan bahaibasi mapanda lairik tamba ngamdaba aikoi mayam gidi mit pangthok hanmani haina laujai. Government job natraga achauba company gi thabak khaktana thabak natte. Aikoi khudingmak Kishore gumna isagi lamdam sida lairiba resources sing sina komna hingba adumak yai haina khalli. Yamna chauba lamludragasu masa dagi hauba adumak yai. Masina isagi lamdam busu sakwat pahena purakani. Wari asi yamna kanai yamna phajai haina khalli. Mayam subscribe matat ama toksan bayaragadi toksan biyu. Sigumba wari mayam amasu adumuk thagat charkani. Khubidu kak launa maset ama namsilamu. Bye bye mayam. Mathangi video da mu unarasi.